Lengakna paikhalakliba anauba thawrangsing asina mahairoisingda self-discipline amasung nationalism lainabani self-discipline amadi nationalism lairaba matamda mazati nungshiba lakadabani amadi maraibak mazati nungshiba miyoi amatana phattaba thabak tawrakloi aduna leibak asida thabak phangdaba singi khaladuna Pradhan Mantri Kaushal Vikas Yojana gi makhada Rozgar Mela luangsamamda leiba Liberal College ta Chief Minister Nongthuma Birena hodokre nominini chathagadaba job fair gi thawram aduda Chief Minister na College adugi anova building amadi OVC Girls Hostel su sangaki Chief Minister na Rozgar Mela hodokpaga mari leinena Liberal College pu mapung phahanaba khotnaramba ahalaman singi mafamda amasung College aduda adumak lehauragani haina phungdoki Nationalism instill together. Nationalism is ni kana ningdo. Marera maga shiva maga ara maga toningo. Fatta maga toningo. Aduna ne koi kubna pasanta ne koi mayam tana la school ki majana to koi usme se introduce to kar le male no kata ne to sunda meeting no kata to और कयाम reciprocation कयाम अजनला लाकेरा college kudimata बहुत हिलो लेवल वासा ग्रुप्स ने ये मकान फजन साथ साथ में हम यूनिफॉर्म फजन से लेगा अभी वजाशिंग को तौरेगा स्टेट सॉन्ग सकना सना लेवा मणिपुर अदगी जनगण मन सकना अखोगी belongingness state shida country shida कोई लेनी को गायकी मदगी वाखलो बड़े कोना फील तो अदु कतगे नते discipline या जो सोसाइटी में तो सपोर्ट सुनो Nakan Amaromda Chief Minister ki Secretariat pangthokpa thoram amada Chief Minister na Government College amadi Added College ki Principal Singh bu thagatpa phongdokre thoram aduda MLA Singh Minister Singh amadi atopa Official Singh su saru yakhi Chief Minister na maha ki warol piraduna School Singhi oinadi School faga hansi haiba mission na School Singda mahairoi aphaba puthokpada mateng chauna pangduna State asigi Parikhyada Government School gi satrana makok taba ngamle amadi lamdam asigi sarit sarat ki lamdam malemda masaktak liba thang tagi tampham chamaga kuntra hena linkhatuna satra singda takpiba ngamle adubu college singi oinadi mission program leitabana principal singa tanarba matung hogolak liba satra singda discipline lehanaba amadi nationalism ki idea chelhanaba hona minasi haruba matamda principal singna cooperation piduna state song oriba isai assembly tawduna satra singna ikai khumnaba utpaga loyana class haudungai sakpa amadi discipline lehanaba honabada chauna mateng pangbabu thagatpa phungdokhi Asigumba chawkhatpagi mami center lengakna monitor tawri amadi north east state singda ahanba oina manipur na khongthang adu paikhatpani haiba wafam phongdoki amadi principal singna khonaduna college satra singbu achumba lambida puraknaba hotnabagi damak thagatpa phongdokre Ada sage nationalism si ya moru what is in the party ki kogi Prime Minister Modi ji ki magi nation first nation first nationalize si sigi pok ka se ko na sun khalpana kogi jati sida kogi sino sai issue ho issue da ana no si na so ani no si hai no te laga no si ro ke hatta ba to minde ara ba to minde pura la na to minde ni gi bang no so minde adu no ki nationalism si instill to se kamai to ko de ga khalaka adu da bidaina Yes, adu de koi manipur gisu state song amai koi recognize to when area to when adu ki national attempts like that adu I will post it that ya ga ga na hangat so adu that sim na yam phasana to bile ai loina si ye mo taw me ga to da video thagat ke popular ko me am to ga even ai delhi de share to BMO ke office na adu home minister ke office na te to loina College Singh kai mamin program that's where started this kind of things aduna principal Singh yam kanna hona dina si college si college guys tum koi gi tum monitor to ya da adam ai na su hagat so yam appreciate the first of its kind entire notice the first of its kind and to ga ba aduna